ꯑꯃꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯝꯖꯔꯤ ꯁꯤꯇꯤꯡ ꯑꯅꯤ ꯈꯛ ꯂꯩꯒꯗꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯅꯤꯡꯊꯝ ꯃꯤꯐꯝꯅ ꯕꯤꯜ ꯑꯅꯤ ꯄꯨꯊꯣꯛꯈ꯭ꯔꯦ Ngasigi leingak asina aphaba lambi thong thamnaba hotnari haina Works Minister Th.Bishwajit phongdokhre amadi Khunnai asida club na louriba thoudang asi chaoee haina Health Minister jayantakumarna phongdokhre Kurumjari, Times of Manipur News yengbiriba punamapu kumantem gentle na taram nokjari hojik miyam da paw shantok na pijari taram mathoi suba Manipur Legislative Assembly gi taruk suba ningtham mifam ngasidagi hokre ngasi ahoba numita House ki leader su oiriba Chief Minister N Birena the Manipur Protection for Mob Violence Bill lishingani taranipan amadi Deputy Chief Minister Jayantakumarna the Manipur Goods and Services Tax Amendment Bill lishingani taranipan House ta puthokhre Chief Minister amadi Deputy Chief Minister na puthorakiba bill ani adu House ki member singna ayaba pikhe Ngasigi mifamna laikhidraba Bharat ki Prime Minister oiramba Atal Bihari Vajpayee Manipur ki Governor oiramba Dr. Sivinder Singh Sidhu amadi Manipur Legislative Assembly ki member oiramba Phunjathang Tonsing laikhidabada House ki member singna minute ani 2 minute leptuna awaba phongdokhe Trans-Asian Highway oigadoriba state asigi maru oiba lambi ama oibada natana Bharat kisu khwaidagi maru oiba lambi oiriba Imphal More lambi paring sem sabagi thabak sathariba asi matam chana loisindabana lambi da accident kya thokpadagi misi mina kya nangle sahi asida lambi paring asida thokhiba lambi gi khudong thiba thokdokta mioi kunlom sikhre cha maromna asok apan nangkhre haina MLA o Surjakumarna pukhalakiba calling attention adugi paukhom piraduna Works Minister Th.Bishwajit na Ngasigi leingak asina aphaba lambi thong thamnaba hotnari lambi thongi phibam pharaba matamda leibak ama chawkhat maikaida purakpa ngamgani haibagi pandamda thabak asi paikhatpani hojik National Highway chamaga anida kilometer 15 sangba lambi pathokpagi thabak asi National Highway Infrastructure Development Agency na paibani kilometer 15 gi manungda kilometer 5 mapung phana loisile wathoribasing apiba matamgi manungda loisinaba pandam thamle lambi semagi thabak asi sahi asigi November thada work order piduna suba haukhebani hojik thabak asi khumang chawsili haikhe Club singna louriba thoudang asi yamna chaoee social culture sports health amadi atai lam kya club na asoba thoudang logduna lakli maram aduna aikhoina club singbu yokhatpa bathok tai haina Health and Family Welfare Minister Langpulapam Jayantakumarna phongdokhre wafam ase ngasi Kaisampat Saga Road Welfare Club ki nauna sagadaba club building gi urep uyung tambagi thoramda phongdokhibani mangna makha taraduna Sports ki lam khakta natana club na laikai gi khana nei nabagi amadi sakut thorangi oiba thabak thoram kaya da chawrongba khudong saba pire matam manghanba aranba lambi da chatpa amadi mayai kaba chinjak chaduna hakchang manghanbagi mahutta club singda ehenba mityeng thamduna aphaba tinjang kaijeng daba Khunnai ama semlase club khudimakta lairik laisu sports amadi atai atopa activities kaya gi polam sing hapchinduna aikhoina club pu hena magul lehana bohana si haina mahake apambasu phongdokhi club in high targeti like I do me, Mamma to present over Matu body, money, I in Kangjabada. The Harry bodies any grievance, but not only sports lam Kagnatavada. Chimney sports lam do, any development, sports lam do, cultural program do, Adina Tragana, Laila Sugilam do, Natagana, any health sector do. Iram Gudim Karigumba Kalgi, like I am at Khunnai, see Masang, money quality Zagadri. Sakuran si habita gidi club ki role se asu dik chawre lo kana gumna club haraga football sana ma khakta club ne haiba polo sana ma khakta club ne haiba to gung tawi but madu gi do aran ba bakhil concept ne amdi madu di chimdagi jamna abik by team am khakki wadane the club in haiba targeting madu gi overall madu gi development madu involved to goda haiba Assam Rifles na mayumdagi fadana pukhiba mioi ama asiba haksang oina Jenims ki mokta thanamle Thoudoktugi mayokta miyamna Thoubal lam Imphal More lambi thingkhre mara leiba personnel sing cherak piyo haiba dabi yauna Chief Minister da memorandum ama pisinkhre asiba haksang loksindana leiri Ngasi ayuk anganbada Thoubal Police Commando amadi 26 Assam Rifle gi combined team na fakibni haiba mioi ama sina fangle matam kaktana Imphal Thoubal lambi thingzinkhre mara leiba security personnel sing cherak pidi fawba khongjan handokiroi hairi
Thaudok asi ngasi ayuk anganba pung 2:30 tarakba aduwaida Lilong Police Station gi manung chanba Lilong usoipokpi makha tharaurokta thokibani security force na phakraga sina phanglaba mioi adudi Abdul Gafar Singha alias Sahid Chahinimpu apokpa babu macha Singha usoipokpi tharaurokta mahak Lilong to Imphal auto chelaga imung puba misakni mahak ngasi security force na mayumdagi faraga pukhraga nongalamdaida sire Jenims ki mokta leire haina pau lakhibani hairi mahak ki loinabi Sirabanu Singhana phongdokhre ngasi ayuk anganba pung 2 tarakwa duwaida khaki amadi camouflage uniform setpa security force ki kangbu amana yumgi thong namkhaiduna changlaklaga upu kangthol phiro loina saikhaiduna thibahumbagi thabak sethaki maduda karisu phangdabadagi mahaki mapuroiba Abdul Gafar Singha bu warisanasi haina pukibani mahak pukiba matamda arrest memo na singba amatta piramba leite haina mahakna phongdorakhi Makoina thong si kau khai thong hangoi aina thong hangoi karigina thong hang dosen pa ngang leite thong hangoi hena hai thong kau khai ra age yang khai ra age na makoi maning ma si koi tin tin na sigi thong lang chi pangkal kawe adagi dai hange rai hang matung da makoi puasai kai loina upu kang thon kari loina thidu adagi lem lang chu makoi na pura ga jat khimi huran khimi leite puasai so dum khara mang bayawe Misi asiga mari leinana Anjuman gi secretary Maulana Habibullah Pusamna haikibada suraga nomlaga imung pujiriba miwi amabu maram amata piramdana phabikhraga minungsi leitana hatoklaga thambiramba asi akanba moongda yaningde laibak thiba thodok asida chenuriba security personnel sing maral gi matung ina charak pidi phawba lambi thingbagi khongjang asi changsin khigani khongphom amata handokloi haina mahakna haiki haukiba ahingnong jai Chaurakna pung 2:30 mukta bagi adwaida 26 AR amadi CDO Thobal combined team laaga Lilong Usoipokpi makhada leiba Muhammad Abdul Gafar Elias Said mahakasi chaurakna chai nifumuk sure mahaki macha manga ni lehoriba si hairiba miwai asi karigumba maramama phawa pidana yumdagi faraga pubikhraga hojik si mahak asi hojik siraga Jenims ki casualty da leire haibasi confirm tawre hairiba Phakriba thodok amadi siraga leiriba wafam asi tabada khaisaunarba praja sing leiriba laikai asigi amadi khungang asigi mioi singda thoraga hojik si ekhoi mahakpu phakriba 26 AR gi amadi CDO Thobal gi babu pharab pukriba mioi sing ado khudakta pharaga dandi pibiyo haiba khongjangda khoi hojik ban tawba haujabani Misi asiga mari leinena JSC ama sem khibaga loinena Chief Minister da memorandum amasu pisin kre hairi New Delhi ge Apollo Hospital da basa anaba amadagi laikhidraba ex minister Phungjathang Tonchinge asiba haksang hayeng charter flight da Imphal da purak lagani loinena laikhidraba ex minister gi mafam da state ki thakta ikai khumnaba utnaba thorang su loikre NSA Panduna chahi ama jail da thamjin khraba Wangkhem Kesor San gi loinabi Ranjitana Manipur leingak ki thongbu singnaraduna High Court of Manipur da leingak na chathariba thong adugi mayokta achumba wail fangnabagi damak case ama file tawkhre hiram adugi matangda Ranjitana achumba wail fangnabagi damak court ta thengnakigani haikhe We want justice as soon as possible, and we want help from each and every organization to help us out, and the student union is helping to in at this situation, doing candlelight and the protest also. But even that also, the government is not allowing to do that. Amaromda Kesor San ge lawyer Victor na Kesor San ge case ta NSA pansin khiba angakpa phawi hiram asida NSA pansin ba haibasi Indian Penal Code pu lana sijinabani haikhe As of now, we have preferred petitions to the concerned High Court of Manipur yesterday, just to enable us to challenge and thereby quashing the detention order which has been passed against him under the National Security Act. In my opinion, this is a gross and a flagrant violence and infringements over the minimum basic human rights that's very much well enumerated in the Indian Constitution. It's in as much as our case is concerned, this is very much against the right to speech, freedom of speech and expressions. That
Article 19 Clause 1, which clearly says unless that incites hatred, community so and so based on religions. But in what manner they portray that the speech given by him, the delivery of his speech that has led him to such punishment. Paugi maraktan atin babre matang luminasi. Second Sheikh Babu Macha Memorial 7-a-side Men's Open Football Tournament 2018, sponsored by Sheikh Babu Macha Memorial Trust. Venue Princeton International School Football Ground, Khetri Awang Lekai, Khetrigao, Imphal East, Manipur. Opening ceremony on Saturday 29 December 2018. Chief guest Mohammad Nur Rahman Sheikh, IFS Consul General of India, Jeddah. Prizes: champion ₹1 lakh with running trophy, first runners-up, second runners-up, best player, best goalkeeper, golden boot, fair play team, hero of the match. Every match, admission form available for free. Last date of form submission 28 December 2018. Contact number 7629025096 and 9077443233. Breaking matungda mayambu taram nokcheri. Manipur bu chaukhatpa khunai awon ba purakna ba honabada Trinamool Congress su thoudang yahanbiyo haina Manipur Pradesh Trinamool Congress ki convener Thoksom inaukshana phongdokhre ngasi lamyan ba sanglen da pangthokiba Manipur Pradesh Trinamool Congress ke nongmagi oiba political conference ka mari lenena wafam asi phongdokhibani miphamadu da NCP ki president S Ibuyaima DVSP state unit ki president CH Prem Chandra Trinamool Congress ke vice president KH Jiken General Secretary Y Kiran H Asokumarna chingba MPTC ki thomi singna saruk yakhe TH inaukshana makhata na hai lakadoriba lishingani taramapan ki MP election da Trinamool Congress ki su mihut puthokani BJP bu maru phangna phukna ba pandam da BJP na taba party sing chungshinare lishingani taramapan ki election da Bharat pu awon ba ahong ba purakna ba pandam Trinamool Congress na thamle Manipur bu sakhotpa khunai ama ohenna ba matik saba mioi da chahi manga gi thoudang sinase loinana Manipur bu awon ba ahong ba chakhotpa khunai ama ohenna ba honariba Trinamool Congress bu thajabiduna lakadoriba lishingani taramapan gi MP election da mateng pangbiyo hainasu mahakna phongdokhe Prajagi kutta lere miyam ya phaba mihut lusing bama lere ba matam adu tata lamdam du da hong ba awon ba khunai ma purutuna lamdu laita ba miyam mi dama lamdam asigi sinau singi dama leiba hiram khuding da sotana lere ba aikoi hiram dam Manipur asigi dama ta aikoi da awon ba hong ba ma sungchoi choi dana koi purupangam bani ya se aikoi khudima ki thamoi da na khanbiyu Bharatiya Modi Army Manipur State ki state amadi district ki nauna thaupuba mi kuntrani thoi okpa amadi certificate yan thopge thoram ama ngarang hotel Imphal ge sangai hol da pangthokhre Bharatiya Modi Army Manipur State na sinduna pangthokpa thoram adu da National General Secretary Administration L Rameswar ST Cell ge National President Adim Pamai BMA Manipur State ki State President Th.Bishwajit tongan ba cell gi thaupuba sing saruk yakhe state amadi district ki nauna thaupuba oina khalaba mi sing party gi lusing basingna taramna okhi loinana certificate sing yen thokhe thoramadu da saruk yakhiva National General Secretary Administration L Rameswar na haikhiva state asida Modi Army gi mapangal kangkhat hanaba thaupu basing hapchin bani Prime Minister Modi na pamjaba Bharat chakhot hanba adu praja sing da haktheng na yona ba khona bada mateng pang bani lakadoriba Lok Sabha gi mikhal da Manipur gi seat animakta BJP gi mirep kana ba khona bada Bharatiya Modi Army na mateng pangani haikhe Bharatiya Modi Army bu kankhal hanaba aikoi aduga leiriba sarkar BJP ki sarkar asina pamiba lakadoriba Lok Sabha election da inner amadi outer Manipur da BJP na mai pakko ngamna ba aikoi na BJP bu sogalaga BJP na tawriba thabak tu da koi na amuk mateng pangjilaga aikoi gi sarkar asi mapung phaba ama oina ba amadi Shri Narendra Modi ji bu 2019 da Prime Minister oina amuk halangna ba adu aikoi asi organization sathon Manipur da regional force oina thakudimakta leiribasing Maoist Communist Party Manipur na mapung phana saugatkani haina lupasigi standing committee gi coordinator Kyongwan Mangangi Cherol amana hairi Cherol asina makha taraklibadi regionalism gi wakholon sandokliba sing asina maramda maribak nungsibagi ithil pihalli asigumba thoudang louriba regional force kudimak lup asina ikai khumnai nakalamoromda lup asina regional force mayambu mapung phana saugatkani hairabasu makhoi gi thabak thoram singda hakthengna mateng pangani haibanate makhoi bu hanthana yenglakpa matamda lup asina makhoi gi damak lepkani hairi
DPC loiraba fawba fal lauthoktana namchinduna thambabu yaningdaba phongdoktana all Manipur DPC completed candidates of police constable male lisingani tarahumdagi candidate singna kaisampat leimazam laikai community hall da wakan mifam hamkhre wakan mifam maduda saruk yakhiba JSC gi spokesperson Nandakishore Sharmana court ki rai fawba taduna leiraba lisingani tarahumdagi constable gi chain aduna leiriba asi lakliba tangkun humdoi fawbu gi manungda phal haidokpiyo natrabadi hena kanba khongjang kya sangsilakani haikhe. All Manipur DPC completed candidate of police constable male 2013 police constable oina khoi ngasi famjari ba khongjang jangjin jari ba si taseng na jar kan khoi thaba asi atuba matam da haiduk piu haiduk ba taragadi khoi matam kaktana khoi dharna ja famda jagini lakli ba tang kun go khumdoi bo ki manung da akam ba hen bu khongjang hen jangjela pusu ya ba ki khongphom di leiri adu khoi atuba matam da thabak je haiduk piu haidana khoi gi media gi thongda honorable shriam da haijeri. Imphal City ki tongan mafam singda ngase yuk amadi nungthil gi matamda Imphal West District Police amadi commando gi apunba kangbuna paksana thibombe gi thabak chathaduna chingnaba mi kunthra rom phagatkre ngasi ayuk pung 9 rom taba matamda thangal bazar amadi major khul gi akoibada thibombe gi thabak chathake maduda chingnaba mi 32 phagatke hairi nungthil pung 3 taba matamda kakhulong amadi Pratap Gali akoiba mafam singdasu thibombe gi thabak chathaduna chingnaba mi 32 phagatke matam ikan kanadana pauna bazar ge saruk khara dasu khudaki oina question duna thi bohum ge thabak sathakhe madu dasu singnaba mi nipan phagat ke haire Imphal jiri lambi paringi maru oiba thong ama oiriba barak thong nahandagi gari lanthok lansin tawba yadana lerakhiba adu hojik akan mamongda semjin sajinba ge thabak sathari semjin sajinba ge thabak asi yamdrabada ngasidagi numit nini rom changlaba yai haire hojik thong asi yadabana maram oiraga lambi paring asida gari kya panduna leiri haire Security Force amadi leingak na United Tribal Liberation Army utlagi chairman SK Thado amadi mahaki loinaba singbu niyam chumna layang phangan biyo haina chairman gi cherol aman haire cherol asina makha taribadi leingak ki yathang matung inna lup ki cadre ayamba lup asi thadoktuna yum panduna laikre amadi mahaksu kem thadoktuna leirabani adumoinamak lup asina LTT gi cadre sing recruit tawi haribasi yumpham yaudaba aran bawafam ni haina makha tari Tha asigi tara manga gi ayuk angan bada tidim lambi gi malong makha gi kalbert amagi manakta sina leirambada gi police na lokhalaga rims ki mokta thamlakhiwa mioi asi tang kunithoi gi nungthil pung ama phawda claim laktrabadi unclaimed body oina dispose tawrgani mioi asi chahi ni furom gi leng oigani haina nambol police ki cherol amana haire ngarang numidang pung tararom tarakwa adwaida nongren chingnung ko gram panchayat ki pradhan mayang lambam bilasini gi nongpok kakchingda leiba masagi yumda sakhangdaba singna bom langsinduna pokhai halamle thodok aduda aso apan yaukhide thodok adubu yaningdaba phongdoktuna maikai adonggi miyamna wakan mifam phamkhre Tara manga suba sumang lila ningtham kumai gi ngasi mapal ni chanba numita sana laipak nasom artist ke Ranjit Ningthaujana iwa Sograk pam hemantana takpi tambiba wild kati haina mingthonba sumang kumhai sanakre wild kati Manipur ge hojiki oiriba samas ke masakta yumpham oiba ain gi amadi miyam gi oiba wild kati anigi marakta asumba wild kati puthokminasi haimbigi paujel puba lila amani Nepal Suba SS Manifa Award isingani taramapan mathang sahi gi February tarada lanthok lagani Kakching da leiba Kakching Dramatic Union gi auditorium da pangthok kodriba award lanthokpagi thoramadu da Manipur feature film gi lamda tongan ba award kuntaruk lanthok lagani haina ngasi pawmi singa unaba amada film forum Manipur gi chairman S Mangol Jauna phongdokhre hojiki film sida aikoi award sida haitare award sida yauba yaba aikoi film singdi 1st January Dagina 31st December 2018 phobada censor lauraba amasung film forum da preview tawra film sing entry to yagani aduga form lobby ba yabana akoi gi entry fee na lupa lising manga hana lawkhibago numang lawjagani aduga dialect film gi damaktadi akoi hana lawjabadu mana khar komthok sarga lupa lising ahum adumak lawjagani aduna hairiba dialect film asigi damaktadi aikoina khara khajik komthok komjin leijai madudi makhoina karigumba
हाइरिबा कंपटीशन सिदा याव पांबिरगदी मखोईगिदमक्तदी अखोइना अकंगनबा मतम लेते हाइबदी सेंसर लौद्रबसु यागनी लोइनना फिल्म फोरम दबु प्रीव्यू तौरदी अदुगा अकंगनबा सिगुम्बा सहीसिदा पुथोकपा फिल्म ओइगदबनी हाइबा लेते मखोगी मखुत्ता लेबा फिल्म अमे हेता यागनी अप्लाई तौबा अदुबु ममांगी ट्रिपल एस मनीफागी अवार्ड करिगुम्बा हानना क्लेम तौग्रबा हाइदी यावग्रबा ओइरगदी मदुदी अखोइना खन्नबदा यावजरोय मदुदी यादी अवार्ड अनिखक अमुक नहोंना हंदकी सहीसिदा हापजली हाना बेस्ट फिल्म अवार्ड थमबदू हंदकी सही सिदगी अखोई बेस्ट एक्टर मेल हाइबमगा बेस्ट एक्ट्रेस हाइबम अखोई हापचले अवार्ड अनीसीम अखोई नौना हापचनजबनी डायलेक्ट फिल्म की दमक्ता अदना हाइरिबा अखोई असिगुमलबा निपान सुबा ट्रिपल एस मनीफा फिल्म अवार्ड असी यावबीगी हाइना खनबीबसिंगना मरु ओइना फॉर्म द यावरिबा अखोइना रिक्वायर ओइ हाइना खनजबा डिमांड तौरिबा डॉक्यूमेंट्सिंग लोइना सुना एनक्लोज तौबिरकदबनी सबमिट तौबिबा फॉर्म सबमिट तौबि मतमदा मदु लोइना यावबिगदबनी करिगुम्बा अखोइना दरकार लई हाइना हाइरिबा डॉक्यूमेंट्सिंग अदु सुदना पिरकपा कनागुम्बा फिल्म सिंगदी सबमिट तौरागसु मदु अखोइना खनजरोय रिजेक्ट तौजगनी रूममहल थिएटर के प्लैटिनम जुबिली के थोरम थासिगी कुनहुमदोइदा थिएटर असिमक्तदा पांथोकलगनी थोरम असिगी सरुक अमा ओइना लिसांगसिना पिदुना लाकपा अवार्डसिंग लांथोकनी अमदी ड्रामा गे लमदा सेमिनार पांथोक्तुना फंपाक ड्रामा बु हेना मसक थोकना अवांगबा थाकता पुखनबा होनरी हाइना प्लैटिनम जुबिली सेलिब्रेशन कमिटी के चेयरमैन एल खंबाना phongdokhre प्लैटिनम जुबिली की मनुंगदा अखोइना एम तौजरिबसी लीला की ओइबा ड्रामा की लीला हैरगदी नुआइत्रे ड्रामा स्टेज दमा कोई प्रोसीनियम दौलिबा ड्रामा सिगा मरी लेनबदा सेमिनार अखंग है खरदगी मरी लेनबा चे चांग नचिंबा खोमगा सेमिनार अमानी थमजी हैबगी वाखल दि लेनरे सब साबा तांग कया नुमित कया नो हैबदुदी कोइना सेमजरिबा प्रोग्राम सिदा नुमित हापंगमदना हापसदि हारिबा अखोइना तौजगदौरिबा ड्रामा गा मरी लेनबा थौरम खरा से अखोइना प्रेस की माइकैदगी मरुइना मणिपुर दा तारिबा अमदी मपालम दसु दम अखोइसी अखोइबु खंगबिबे यामना लई अदुना मसिदा पाउजी योहनबिननबगी दमक्ता प्रेस की मतेंग लौजबनी प्रेस एंड मीडिया खबर अमदी टीवी लाइब्रेरी मतेंग पीबीयू पाउगी मरकथन अतेन ब्रेक मतंग लोमिनसे किडनी की प्रॉब्लम लेरबा रिनल ट्रांसप्लांट तौखरबा अमदी सरुगी अनाबा मायोकना बिरिबसिंगना खुदोंग चाबा से लौबिहो मणिपुर की वांगमदगी लेंबिरकपा यूरोलॉजी की डॉक्टर विकास जैन नेफ्रोलॉजी डॉक्टर सुमन लता नायक ऑर्थोपेडिक डॉक्टर अमितनाथ मिश्रा हाइरिबा डॉक्टर सिंह असिना एशियन डायग्नोस्टिक प्राइवेट लिमिटेड नोंमैबुंग नियर कुसुम ओल्पमदा लांगजगदौरी ओपीडी की मतम तांकुनिथोय नुंथिल की पुंग अमदगी पुंग मंगा फावबा तांकुलुमदोय अयुक की पुंग मापनदगी नुंथिल की पुंग अमा फावबा डायग्नोस्टिक सेंटर असिना टेस्ट तौबगी चार्ज खुदिंगमक्ता 20% फावबा डिस्काउंट पिजगनी ब्रेक के मतुंगदा मयाम बपुकना ताराम नोकचरे मियाम दा पाउ संदोंग पिजरे भारत के प्रधानमंत्री नरेंद्र मोदी ना लेबाक असगी ख्वाइदगी यांगबा ट्रेन 18 हाइना मिंगथोनबा ट्रेन असे था असगी कुमापनदा महा के केंद्र वाराणसी दगी लमथागदौरी भारत की ओइना अहानबा इंजिन पानबा ट्रेन अमदे शताब्दी एक्सप्रेस की महूत छिंदुना दिल्ली अमसुंग वाराणसी दा चेलगनी चेन्नई दा लैबा IFC ना साबा ट्रेन असगी ममल लुपा करोड़ लिसिंग अमनी अमसुंग दिल्ली राजधानी दगी लंबी दा चांगिंग तौबदा यामना यांगना पुंगदा किलोमीटर 140 थौदुना ख्वाइदगी यांगबा ट्रेन ओइरी हाइरी दिल्ली की कोर्ट अमना राष्ट्रीय जनता दल की लुचिंबा लालू प्रसाद यादव इंडियन कैटरिंग एंड टूरिज्म कॉर्पोरेशन के स्काम अनि की मतंगदा CBI अमदी एनफोर्समेंट डायरेक्टर ने थांगलप केस का मरी लेना मथंग सही के जनवरी 13 फाउवा इंटरिम बेल पीबगे अयाबा पीखरे लोइनना बेल के अयाबा दु स्पेशल जज अरुण भरद्वाज न पीखिबने हाइरे इंग लिसिंग अमगा चमापन मरिफु मरी एंटी-सिख रायट चेनरीबा हानगे कांग्रेस लीडर जायंताकुमारना दिल्ली हाई कोर्ट सरेंडर तौनबा नुमित 50 की मतम पीबीनबा एप्लीकेशन थारखरे कोर्टना केस असगी हियरिंग हयेंग तौरबा याय हौकिबा चयोलदा महाक की मथक्ता जेल की चेराक लाउथोखरबनी हौजिक ngasi नुंथिलदा फोंखिबा मणिपुरी पाउसे सिंगे मोरिबा पाउमु पुना खमिनसी कंगला पाव
नुमित निनी चथगदबा 13 सुबा असेंबली की 3 सुबा सेशन हौख्रे हानगी PM AP वाजपेयी गवर्नर सिंधु फुंजाथांग तोंसिन लेखिदबदा अवाबा phongdokhre MU गेट की लोंग फावगी लंबी नौना सैंक्शन तौरगनी विश्वजित क्लब हाइबसी मियाम की वा तानफम हनफमनी जयंतकुमार AR नमयुम फाखिबा अमा सीना थमनमगी मायोक्ता मोरे लंबी थिंगुना प्रोटेस्ट तौख्रे कंगलई फाकी मैरा AR नमयुम फाखिबा मियोई अमा जन्मसी मोक्ता असी भक्सांग ओइन थममले नुमित निनी चथगदबा असेंबली की मिफम हौख्रे अहौब नुमिता हाउस न बिल अनि पुथोखरे लंबी सेंबगी थबक खुमांग चौसिली किमी 35 की मनुंगा मंगादी मपुंग फाना लोसिलकले विश्वजित क्लब सिंगल लोuriba thoudang chaoee jayantakumarna पांडम 13 सुबा मणिपुर विधान सभा की सिटिंग अनि leigadaba ningtham मिफम मसीदगी हौख्रे हानगी प्राइम मिनिस्टर वाजपेयी हानगी गवर्नर सिंधु अमदी हानगी मिनिस्टर फुंजाथांग तोंसिंग मफमदा हाउस निकाय खुमना बुथ्रे कंबाइन टीम न फाखिबा ड्राइवर अमा असिबक सांग ओइन सिनरमले खुदक्तगी लिलोंग लबी थिंख्रे बांग्लादेश की सना तंफा बांग्लादेश की मजई सिंह अनव पुआरी अमा सेमले AR शराम क्लब अमदी कम्युनिटी हॉल सानब उरोक युम तमख्रे कशामथोंग केंद्र की यूथ सेंटर अमा थमनब होनरगनी जयंतकुमार पाउजेल निंगथम मिफमदा बिल अनि पुथोखरे लेखिदब सिंह मफमदा मेंबर सिंह अवाबा phongdokhre कुनगतरुक सुबह AR न फुबद मियोई अमा सिरे लंबी थिंख्रे हक्सांग लौद्री बांग्लादेश की सना तंफाना बांग्लादेश की मजई सिंह अनव पुआरी अमा सेमले AK शराम लोइसिलकपदा मरोइबो पाउम कना थमजरी सिटिंग अनि खक leigadaba Manipur Legislative Assembly की ningtham meephamna bill ani puthokhre Ngasigi leingak asina aphaba lambi thong thamnaba hotnari haina Works Minister Th.Bishwajit na phongdokhre amadi Khunnai asida club na louriba thoudang asi chaoee haina Health Minister jayantakumarna phongdokhre Ngasigi na di matang sida Manipuri Paulo jare Times of Manipur News yang beri pungnamaktage kanya thangi jare